ngasi numida waram phongkhiba tongan Manipuri sifong singdagi amasung thokhiba thawdo wathok singdagi maruoibi I pausing khonggosaraga Manipur top channel gi maikaidagi myamna thamjagi ahanbada Chief Minister na lamdamasigi igi mari oiriba singmi ningol sing amadi maitei pangal gi ningol sing sakokre matam sangna mangjarakpa Manglan ngasi Mangphaonakhre Manipur gi amata oibigi saktam sagatpa ngamlei Chief Minister lamdamasigi khwaidagi chawba kumai ama oidiba November 3 hiangai nini panba thangja numita pangthokadoriba ningol sakauba kumai gi mangoinana ngasi lamdamasigi I mari oidiba tungan ba Manipur gi singmi furup 32 gi ningol sakauba gi thoram Chief Minister Biren asauba thodang lauduna ngasi CM Bangalo da pangthokre thauram aduga mari leinana Chief Minister na phongdokhibadi matam sangna makna mangjarakpa Manglan ngasi di Mangphaonakhre Manipur gi amata oibigi saktam ngasi di sagatpa ngamle furup singi marakta asau pisak khaiba thawung amata lenga sina yasinaba tawre ningol sakauba haiba kumai si mabung mawpagi yamna senglaba mari adubu mayek sengna utpa ningol oibi singi yamna maruiba numitni haiki Chief Minister na makatana phongdokhibadi sahi kaya singtam anigi marakta leramba pal adu ngasidi thajaba amadi nungsinabana mahutchile sahi taraga mangagi amamba ihing haukhre ngasidi anauba Manipur asidi singtam amata oibigi saktamni haiki ngasi ningol sakaubugi thoram aduda Manipur khundaminariba singmi furup sing haibadi tarau lamkang maring kabui mau marang tangkhul rongmai liangmai kuki koireng sothe aimol jau paumai amadi maitei pangal na singba tungan furup singi ningol sakaubugi thoram pangthuki punna bamon yangkhai ge manga rom na sak thombugi thoram da saruyaki ayu angan badagi tungan ba singi furup singi ningol singna masa gi ingkhol da hauba haira manama singna singba kaya puraktuna Chief Minister da hakthengna khudol tokhi ngasi ayuk pung 3 tagi hauna tungan ba singi furup singi ningol singna Chief Minister Bangalo tamna ningol sakauba lakpada traffic jam thokhi Chief Minister Bangalo mamangdagi hauna GP Women College phawbada singi ningol sing thilakpa gari singna angak poiki singmi ningol sing adu Chief Minister Biren amadi maki loinabi hiainuna harauteyam okhi ningol sakauba saru yaba lakhiba singmi tungan furup singi ningol singna magi nat kyoeba phizol sing setuna saru yaki Chief Minister Bangalo manungda ningol sakauba haina thaba mabung maupa oibi singna masan masi singmu ningol sakaubugi nungyoeba hantu adu mapung fana phongdokpa stage amasu saduna taran okhi ngasi ningol sakaubugi thoram adura tungan ba singmi furup sing amadi maitei pangal gi ningol sing yauna punna ningol lising ama henmana Chief Minister Bangalo da harauta yamna saksaminaki sak sadringai gi mamangda Chief Minister na singmi tami aikoi ima amata gi masani aikoi masel nungsi sanan amata oibigi wakalonda yumpham oiduna hingminagani amasum awa ana leita laira tathok tasin tawminaduna hingminasi habigi wafamsu phongdokhi sak sab loiraba matungda Chief Minister na singmi ningol sing amadi maitei pangalgi ningol singda angamba khutol tamduna masin maupa oibigi aset panungsi lipun semki amaramda ngasi Chief Minister Bangalore Chief Minister na asawa thodang lauduna sinkhiba tungan ba singmi furupki ningol sing sakaukiba loinana singmi ningol sing na harauteyamna saruk yaba lakhiba dubu miyam thakatpa phongdokna khi haina phongdorakli Makasa tharak poina myamna tentang na to papaw kharaga thamjage usik lang thaklambada laupu yauna sahi ahum jel thamba loinana lupa lising kun manga fine thian bagi thabak sathagani munal lamlaki sa usik sing ngak senduna thamnaba sa tharakpa khongjang gi saruk am oina kaksing range forest ki staff sing amadi palel gi bit officer amadi salaudin na lusingduna ningtham tha sanglakpada usik phanaba pat sing na thaklamba lang nipan fagat pagaloinana lang na thurambu usek sing usek manga kan mangamkhre ahingbo usek manga kan mangamkhre loinana lapu sing na isana khangna natragana khangdana oirabasu isagi labuk sing da usek lang sing thalan bigano lang thaklamba tarabadi lapu su sahi ohumda jail da thamba natragana lupa lising kun manga gi fine thian ba amadi animak tawbu yai haina su phongdokhi ngasi Lauksipat ki sora khulgi taina mafam sa thaba driver du usek fana ba thaklamba lang nipan fagat pagaloinana lang da thuramba usek manga kalaba matungda miyam ga punna ngak sen bagi thabak sa thariba
Kharung Part ki saruk ama oiriba Buffalo Farm manaktu usek singadu thadokhi haina sufungdorakli. Atopa paw mana Chief Minister na ngasi Tribal Museum kunga mga sangakhre United Jog Organization na CMU thagalakli. Manipur ki Chief Minister Biren na lupa crore mga hena sang na saba Manipur punna khundami na riba tungan ba Tribal Furup kunga mapan gi tungan ba Museum video conferencing ki kuthangda Chief Minister Secretariat ki satuna miyam kusinakre. Atai Tribal Furup singi Museum su hojik saba ki thabak sathari atuba matamda saba lusinduno kusinaragane haki. Amaramda ngasi Chuchampur district ki Baihang Khulda Jau Tribe ki museum ama lehanbi bagi damak Manipur ki Minister bo United Jau Organization na thagalakli haina su phongdorakli. Amaramdana mobile phone do oina Lagao Park sanarakli. Manipur police na aina yadaba mong Lagao khawbu singi mathakta leptana drive sa tharaktuna Lagao maru sing amadi layum na singba fagalakpagi hauzik mobile phone do oina Lagao sanabagi thabak park sa tharakli. Mobile smartphone na Lagao sanabigi application hapsilaga yamna line sanabigi thaba asi sa tharakpani. Masana asi numidangi matamdasu mai thalaga mobile smartphone adu mayai da thamlaga makoina pamba markada sel tharaga yamna line sanabigi thaba asi sa tharakpani. Asigumba anobo makalgi masana asi social media da thadorappadagi laikai amadi imung kya da fawba angang singna sel thanaduna Lagao sanabigi thaba asi sa tharakle. Maduna Patraba masana sina inkalagliba na singi oina yamna mangningai oiba maramna mama mapa oiba singi miyeng sangpham thui loinana Manipur police ki maikei digi su miyeng sangduna thingpham thui haina praja section kya gi press ta phongdorakli. Atopa pawamana multitasking staff post samriga taragu humdoi gi written test ki fal November 13 phawbada haidoktrabadi Akanba Khongjang sangsilagani JSC BJP na lusingba Manipur lenga asigi Education Department of Multitasking staff post samni taragu humdoi launabagi mari lenaba written test na singba laukhraga haujuk phawba madugi fal laukthokhtuna namsinduna thamlibasi lagliba November 10 phawgi manungda result laukthrabadi handak pangthokkodoriba assembly election na saruk yaro hena phungdokre. Wapam asing asi Manipur press club ta pangthokhiba pawgi mifam amada JSC multitasking staff ki convener S Somanandana Paumising the Phongdokibani Magna High Education Minister S. Rajena Student Organization Amagi function that Sarugyaduna Wangang Mada multitasking staff post ki Haidoktana Lady result as Atubuda Haidokani Haina print and electronic media Kutang the Phongdokiba Lakre Loinana Salivasai English and Kungamatugi September Tagi Manung the result out Togani Hirambadu Housing November Tagi Roba Pawanam Sinduna Tamlibasi MTS appeared candidate Singbu Tausadabani. Maramaduna Lakim and Abema Tarapaki Manung the Langan result Hidoktrabadi Akanba Khongjang Kaya Sangsingani, Loinana Matang say English and Kungan to Angan Sarukta Pangtok the River Manipur Assembly election Asida Saruk Yaro Hennes Fundoki Amaramdana More Police na Yungang Amadi Lagao Maruga Konan Muitaret Fagatcre Diwali Amadini also Kobokumagi Manguina More Police ki CDO team na Satarakpa drive tegi Manungsana ngarang more border town gi tungan ba maphamda ain gi wangmada Lagao khawba miyoi tare Lagao maruga kona na fagale haidi Technopal District Police ki ASPTS Bikramjit ki miyeng makhada Sobedar Sanjit Kumar Yengkhom OC Commando more na lusingduna satakiba ngarang gi drive aduda ain kaina yumlamba Diablo beer bottle humdraga mari Myanmar beer taraga taru Royal Club whiskey bottle mari Hayat beer bottle manga OC blue whiskey bottle ahum blue whiskey bottle taret yungo liter kun gamapan galonena Lagao maru set manga fokat pangamle haina phungdorakli atopa pawamana BJP gi flag pairabasing BJP digi satpi khino BJP Manipur Pradesh ki secretary amadi thangmaiban kendra da BJP gi intending candidate oriba Bikram Kongkham na haikre BJP ki campaign hauraba BJP ki flag pairabasing BJP digi satpikhino ticket pirak pamiyoi da punna support tominasi wapamasi thamaiban soram lairakta leiba RSS ki senior member Laipubam Lanmani gi yumna thamaiban thambal campaign haudokpagi thoramna makna phongdokhibane atopa pawamana Food Safety Department na bazar manungi dukan sing the red satakre Directorate of Health Services ki Director Dr. K. Razo na haikre fataba chinjak sasin khibana nongma natragana nongmade haksang solak kadabana miyamna
Sanabagi polamsing sectionanaba sectional lebiyo. Wafam singasi Thangal Bazar Alugali amadi atay mafam singda Additional Food Safety Commissioner amadi Directorate of Health Services Lamphel Manipur kusamnaduna Imphal gi dukan sing matam helaba polam sing yengsinbagi khongsata mangna phongdokhibani mangna makha taraduna Diwali amadi ningon sakobana lakpada lamdamasida leiriba miyamna posai leibada matam helaba posai sing yonba amadi atai hiram kya yoliba posai sing yengsinbani haina phongdokhi Atien bakantien amana license ki nongmai sing deposit tawdrabadi license kathakadauri lagliba Manipur Legislative Assembly Election 2021 ing signa pangthoknaba madi law and order gi phibam phokat hananabagi pandamda laingana lokholakwa thorang oina license gun sing mikhal lodri fawba mari lenaba police station singda thingkanaba khangan khibagi matung ina haujik nongmai mapu singna nongmai sing thingatpagi thabak kanna sathari haina pawman supali duga hausi ko inadi myam matang sai lusinjarage pathok si bide so ki bulan ki biyor si myam nangak pigani marube I pawsing update ngamina si and thank you